ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯔꯦꯂꯤ ꯑꯁꯤꯗ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯑꯩꯈꯣꯏꯒꯤ ꯃꯤꯃꯥꯟ ꯅꯠꯇ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎ ꯑꯍꯨꯝꯈꯛꯅ ꯉꯁꯤꯒꯤ ꯔꯦꯂꯤ ꯑꯁꯤ ꯁꯧꯒꯠꯄꯒ ꯂꯣꯏꯅꯅ ꯃꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯗꯤꯁꯦꯕꯜ ꯑꯣꯏꯔꯕ ꯃꯤꯑꯣꯏ ꯑꯃꯕꯨ ꯍꯥꯠꯄꯤꯈꯤꯕ ꯃꯗꯨꯒꯤ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇꯒꯤꯁꯨ ꯃꯤꯃꯥꯟ ꯅꯠꯇ꯭ꯔꯕ ꯃꯈꯣꯏ ꯏꯅꯥꯎ ꯑꯍꯨꯝꯈꯛꯅ ꯑꯁꯤꯒꯨꯝꯂꯕ ꯃꯈꯣꯏꯒꯤ ꯂꯦꯇꯔ ꯍꯦꯠꯇ ꯍꯥꯏꯔꯤꯕ ꯃꯤꯍꯥꯠ ꯑꯁꯤ ꯌꯥꯅꯤꯡꯗꯦ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏꯗ ꯆꯦ ꯑꯃꯁꯨ ꯄꯤꯁꯤꯟꯕꯤꯔꯛꯏ ꯃꯁꯤ ꯑꯃꯁꯨ ꯑꯩꯈꯣꯏ ꯃꯦꯗꯤꯌꯥꯅ ꯑꯃꯨꯛꯇꯪ ꯑꯁꯤꯒꯤ ꯉꯁꯤꯒꯤ ꯃꯈꯣꯏꯒꯤ ꯄꯦꯟꯗ꯭ꯔꯕ ꯃꯈꯣꯏꯒꯤ ꯀꯔꯤ ꯑꯁꯤ ꯄꯥꯎꯗꯝ ꯑꯁꯤ ꯑꯃꯨꯛꯇꯪ ꯃꯦꯗꯤꯌꯥꯅ ꯑꯃꯨꯛꯇꯪ ꯀꯣꯚꯔꯦꯖ ꯇꯧꯕꯤꯌꯨ ꯐꯣꯇꯣ ꯑꯃꯨꯛꯇꯪ ꯂꯧꯕꯤꯌꯨ ꯃꯈꯣꯏꯒꯤ ꯀꯔꯤꯁꯤ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯗꯤꯁꯦꯕꯜ ꯑꯣꯏꯔꯕꯁꯤꯡꯒꯤ ꯃꯥꯡꯗ ꯑꯝꯇ ꯁꯨꯝ ꯃꯥꯡꯗ ꯑꯃꯨꯛ ꯂꯥꯛꯑꯒ ꯃꯦꯗꯤꯌꯥ ꯑꯃꯇꯪ ꯀꯣꯚꯔꯦꯖ ꯇꯧꯕꯤꯌꯨ ꯗꯤꯁꯦꯕꯜ ꯑꯍꯨꯝꯈꯛ ꯂꯥꯛꯏ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤꯅ ꯃꯈꯣꯏꯅ ꯄꯦꯟꯗꯕꯒꯤ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯅꯨꯡꯉꯥꯏꯇꯕ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯄ ꯑꯣꯏꯅ ꯃꯈꯣꯏꯅ ꯆꯦ ꯑꯃꯈꯛꯇꯪ ꯃꯦꯗꯤꯌꯥꯗ ꯄꯤꯅꯤꯡꯕ ꯑꯗꯨꯝꯇꯪ ꯀꯣꯚꯔꯦꯖ ꯇꯧꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯁꯥꯏꯟꯗ ꯄꯤꯕ ꯀꯩꯅꯣꯗꯨꯔꯣ ꯑꯗꯨꯝ ꯄꯤꯍꯜꯂꯣꯕ Lihat pemimpin! Bandi Pio! Lihat pemimpin! Bandi Pio! Lihat pemimpin! Bandi Pio! Masih Zungi tang taraga mapan Sakon sa numit Asida Nilong dam dagi hauraga Nilong soy pokpi phawba miyam gi oiba Yamna pisoy ba relief tang chat sari basigi maramdi Saliba tha sigi tang tara amasung tara mathoi gi lon na ba hingda Pawbi tek mayai laikai da Laiba Jesam Abdul Qadir kauba disciple oiraba Miman nadraba misak amabu mayumdagi lamang nagraga thokraba matungda thiba khangdana leirakiba adubu numin nini humnigi matungdari mahakase adugum laba Assam by Tengol unit 27 gi Mr. Khaba mahaki khongburoi kharana yamna minung si laitana hatok piraba matungda nambul turen gi khongluk da phummaga thunjan biram laba adugum laba asigum taba miharase yaning se haibegi kholau puraga asigi dele si chattabani maram maduna asigum laba mara leiraba unit Arambai unit 27 gi mara leiraba mioi khudingmak mari lenebo authority na phabiyo aduga masigi main actress hoi haina takpitba adum laba eti gi Mr. Khaba eti Arambai Tengol gi unit 27 gi Khaba kudak da pharaga mahakpu chap chaba mi hatbagi dandi no na biham dok pa magi chap chaba punishment do phangan biyo loina na asigum laba mihal asiga mari leina Manipur da natoi da ba kamen pinaraga communal gi mawongda rayo sandok gi mawongda chathariba thong adu madi sandok bigano mara lei mi singdi amata kana gumba maitai oigera tribal oigera bangal oigera mara lei ba mi singdi mara loina mara ladu gi engaga punishment payment si haibigi wakhallon da ngasigi chatchabeleni maram maduna athuba patamda khapa nak se miyam na yadraba misakni loan su nak ji prale re lakhokrabani adu nak yam thuna surrender thobag loina miyam na khawrang na ngaidari base kokan biu mara lei ba mising dani pibiu haiba wakhallon si thamdaraga wangang tension karigumba ID decision ke thuna lorok tapta argati karam action naidi karigumba hairiba misi sigi matangda hodik post haidi post metem tawbada araga so ngati dead body laudri maram maduna hairiba misi sigi matangda sem giba GSN lorokpa thabuk thoram khuding makta anjuman islai moashar lilong amadi united maitai pangal committee UMBC manipur na hawai hakchang yauna full support piba galoina hairiba khongjang hairiba misi sigi matang sangkhil labai station khuding makta khoi bai puna na saruk yagani haibjum khangandari any question
ꯌꯥꯔꯦꯀꯣ स्लोगन अमतंग लाउसे ꯂꯥꯎꯔꯣꯏ ꯂꯥꯎ माइक लाओ ममाई लेरसे mayam wana ngasiga sugumlaba khongset ase aigoi lilong regulator dam dugu lawraga mapam asi phawba lakre mapam asi phawge aikoina adugumlaba ayaba du lobuna maram oraga mapam sidu aigoi amuk khandikari adugu aikoina ngasi lakre slogan singase masi muttu yaroi dabi asi phangri phawba du changin gadagani masige damakta sim chadin leba se sina local thabak khuding makta aikoi matam lebu khidikta makha taba khongjang singju changin gigani aiba aduni maram asi magna aikoina laurakhiba slogan do amo hanna lauminaba tari aikoi slogan laubug loinana aikoi lepa leitana aikoi changsin batai justice for justice for justice for Abdul Qadir Mihat chena mamoi khudinga Abdul Qadir Mihat chena mamoi khudinga mamoi khudinga mamoi khudinga Aramba Unit 27 की खाब खुदकता 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 असमना सपोर्ट कभी हो भाई नसीब दलांगे रुसी माइके तो फलांग वालों ना करते मलाले के बनी हाथ पर आराम एक अंगोल की मिस्टर खाबा महा की खुंगे निहार कमी निहार कमी निहार कमी निहार कमी we want justice for haram unit 27 की Mr. Khaba निहार कमी we want justice for ये माउरी पर निहार पर खुदिंग मत अब्दुल कादिर निहार चेने में खुदिंग मत अब्दुल कादिर निहार चेने में खुदिंग मत we want justice for we want निहार कमी शहीद चाबा आरामबा यूनिट 27 की मियोई सिंह शहीद चाबा आरामबा यूनिट 27 की मियोई सिंह आरामबा यूनिट 27 की लुचिंग खाबा आरामबा यूनिट 27 की लुचिंग खाबा मिस्टर खाबा